Assam Rifles na Arunachal Pradesh da ulfa ai ki Cadre ma hatkhre Nganumida Arunachal Pradesh ki Namsai district ki mafam amada thokiba khutthona bigi thaudokta Assam Rifles ki khutta United Liberation Front of Assam ulfa Independence Cadre ma shiri mangondigi high-skill rifle ama hand grenade ama amasum bag ama recover tawredi agency ki pauna haibada hariba thaudo signa numida Arunachal Pradesh ki Namsai district ki 6 mile haina khangnaba mafam manakta thokibani mafam adura ulfa ai ki Cadre sing leide haiba paudagi Assam Rifles na sangsilubada nakal ani ki marakta khuthokna khibani hari mafam adura ulfa ai ki Cadre tare rongi khutpu ama leiram khidubu khuthokna rakpadura Cadre ama siraga ataina nan thokre hari laikhidraba Cadre adugi maming E1 Aksom Allies Konti Aksom Amasum Abikesor Moron Haina Khanayari Panbaya Bari Thasuki Taraga Mangada Arunachal Pradesh ki Sanglang District ki Menmau area ki Manungsanba Headman Village da Hangba Assam Rifles ki Post Company Operating Base ki Base COB Amada Ulpa Ayauna Underground Organization Kharagi Cadre Singna Akan Ethics Takibani Etiadra Assam Rifles ki personal terrorist shock padigi manungda anigi phibam lubadigi Assam ki Jorhat leba Army Hospital puduna laikana khibani Manipur Kerala amasum Tripura gi paumi ahum la satakiba ete National Human Rights Commission na sumoto cognizance lawraga report awkre Manipur Kerala amasum Tripura gi paumi ahum la satakiba tungan attack singi thaudok singi matangna National Human Rights Commission NHRC na sumoto cognizance lawragi state ahumaki DGP sing da thaudok sing adugi matangda marik sum report sing sayol anigi manungna piraknaba direction pikri hari pausina hai paumisina sathabe attack sing asi Manipur amasum Kerala gi oina August 13 English sing anigi kungamanga da thokibane duga Tripura gi na mamang thagi kungamathoi da thokibane hari thaudok sing asi gi matangda media sing na tawrakpa report da yumpham oiraduna Commission na sumoto cognizance lawbane hari case ahuma commission na lokhapaga loinana state ahuma sigi director general of police DGP singda thaudok singa sigi marik sumbu report sayol ani gi manungda pikhalaknaba khangan khibane hari panmaya bari Tripura gi thaudo osina political party amana West Tripura gi Hezamara area sinduna pangthokhiba miyamda Firol singye nokpa tharamgi paulo busatluba paumi ama bu lamentu henba singda say masum sibiya bu suklai paidunu attack tarokhibani mangona phu seiba tawdana tana mahakki motorcycle su huran bikhibani hari aduga Manipur gi thaudo osina Senapati district ki Lai village ta pangdokpa flower festival amagi paulo bu lakhiba paumi ama yeargana anira kapsinduna aso apan nanghan khibani hari loinana Kerala gi thauto osina paumi amana lohongbagi thoram ama yaururaga halakpada thaudu puwa manaki mangatu bala manaki mapamana phusai bigi thabuk sa tharakpadi gi soktuna lekana khibani thaudo ohumaki matana mari lena bi state ahungi police station singna case amamam lakhot khibani hari maramasna paumi singi punsi bu tem singna rakpa thaudo ohum singi matana mari lena bi state ahungi police station singna case amamam lakhot khibani hari maramasna paumi singi punsi bu tem singna rakpa thaudo ohum singi matana National Human Rights Commission na sumoto cognizance lawrag state ahumaki DGP singda sayol ani gi manungda Haudok sing asigi matangna marik sumber report commission da pikhalakna bakhangalakibani hari miyoi lising kun henbana ts muibabu taram okre framework agreement gi makhada natana atopa hiram amatada waroisin purakpa yaroi ts muiba say yankai helaglaba matuna National Socialist Council of Nagaland NSN IM gi lusingba thengaling muiba ngarang Manipur da laktuna maki pongna pham lamda moiribu urkul district ki somdala thunakre Masagi say magdrag humdoi suraba Nagalu singba si ngarang Dimapur gi helicopter na urkul gi Hongpung da leiba Bakshi ground ahan point na thunakhi mafam adura gi urkul district headquarter da leiba Tangkul Nagalong TNL gi ground mina sikna sign bangamdana tinduna pangthokpa mahak taram okpagi thoramda saruk yakhipa loidana miyam aduna maki punsi nungsang sembirakpa mapuda thauniki Bakshi ground gi TNL ground ta masapagi lambi na ha ahal mahairoi nupi angang sina lambi gi matai da leptuna mahak taram okhi mafam adura gi tholakpada su Tangkul gi nat ki phijat laiting selaga nupa nupi kya na mahaka TNL
ground tamna lakminaki mafam aduna laholup asigi lusingba kya ga loinana pangthokiba thoramda naga gi CSO sing mahairu Nupi singi lup singi miyoi sing yauna miyoi lising kun henba miyamna makpu taram okay matang sida panba yabadi adungai kumza English singa maga samapan ga humfuga marida AZ Pezona lusingba Naga National Council NNC de yaurunaba mayum thadokuna sakraba matum kumza English singa maga samapan ga humdra humdoina ma somdal da atenba matam khragi ona laklam ki hari adubo matam madura ma underground oina leibanina imung manungi miwe phawbu unaram khiti kumza English singa niga tarada ma na maurom dagi Manipur sanglakna ba honaba matamda madugi state lengakna akan mamong na athingba pikhibaga loidana asobu irang thoktuna misimina yaukibani ngasi TNL ground na pangthokpa thoramda mak masagi sahi maudrago humdoi subuga loidana mapangal sonjilakpadagi wa ngang boning thijana ngamdabadagi mahakna phongdokningdiba wafam singbu maki loinabina pathoki eduwa maki paujel buna NSNIM gi deputy kelonser BS ATM na maki mutchinduna pathoki warol asida pankibasingi manungda naga gi issue si India natragana Myanmar gi manunggi weba wathok nathi issue si India lenga na internal issue oina lauroidabani naga peace process ki wari sanabagi oina July 13 English singani da Amsterdam Joint Communique hamadi August 3 English singani ga taraga manga da framework agreement khuyek pinakibani haiba yan si ani asina naga singi top puwari amadi nagalim gi manglana do sakhangkrabani yana sirol asigi makada natana atopi hiram amatana warotion prapa yaroi warotion asi phangdriba phawba thengnamina ba mathau tare ki Amsterdam Joint Communique amadi Nagalim gi unique history sovereignty Naga national flag amasung constitution bu sakhangniba framework agreement ani asi thabak to onthoklaba khaktada Naga gi warotion prapa ngangbanai ki Naga khudima amatu ena punsin minaduna thabak to minaba sangi sembiba mapuna Nagalim asi piramani masi khangna Naga gi miyamna chakthoksabaga loinana puna thabak to minaduna amatu oibigi wakhalon chitmina shaiki Thauramadu loiraba matungna TS Muibana magi pokna phamlamdam somdal tamna khongsanki mak sayola marom magi pokna phamasida leiraba matungda Senapati phauduna amuk hanki gani Senapati dasu miyamgi mifam amada saruk yagani hari ngarang mahakpu urkul taram opagi thauramna CSO sing maru oina kokomi fox amadi amukogi miyut sing saruk yaki kokomugi convener case athaubana hai TS Muibana magi pokna phamda lakpada taram oi Khongser asina lamdam asida ingtapa amadi phurup sinungsi chandana hingminaba yabagi phibam amadi indigenous community singi saphaba phibam ama purakpa ngamba oirasanu haikhenasu pausda makhatana phongdorakli pumthu thudekraba Manipur Rajbari gi matangda consultative meeting pangthokre experts singa archaeological survey of India amasum UNESCO gi guidelines matung ina hanjin hallu haikre Tha asigi nipan gi yasanglakpa mamangda pumthu thudekraba Manipur gi ahingba puwari singi manungda amani haina launarakliba Shillong gi Manipur Rajbari gi matangda consultative meeting ama pangthoktuna khanakibada saruk yakiba experts singna Manipur Rajbari gi sakdambu Archaeological Survey of India SSI amasung UNESCO gi ethics amadi guidelines singi matungina natragana archaeologists gi matungina hanjil hallo haina phongdokrekre Manipur Rajbari gi consultative meeting asi ngarang City Convention Center gi mini conference hall da mohot amasum IPR gi director NG Uttam na mayai tangba lauduna pangthokibani mifam asina Rajbari asi bu pumthu thudekhiba amasum amuhana sangba sagatpagi matana kupna khanaki matang sida panba yapati Rajbari asigi nipanda urfuldana thudekhraba matung tha asigi tarahundoina Manipur lengana Rajbari asigi reconstruction amasum restoration gi damak monitoring amadi supervision committee ama semkibani Committee asina stakeholders singa kusamnaduna makha satharakadaba thabak singbu monitoring amasum supervision tawbagi thaudang lawgani aduga hanagi phibamda hanjinhanana bo honabada miyeng sangani amasung matam chana loisinnabasu honagani haikibani ngarang pangthokiba consultative meeting asigi matangda DIPR na thadorapa chirul gi matungina committee asina mamang thagi kunga mapandigi horolaga tha asigi nipan phawbada Manipur gi puwari gi sagonnarakliba Manipur Rajbari thudekibagi Hausu oiriba phibam gi matangna sandokna takhi amasum sidokraba Rajbari asidagi phanglakpa masaksing amuhanna sizinanaba matau kramna thamgadagi haibagi matangna su phongdoki hari ngarang gi mifamda retired Professor W Navakumar Manipur Architect Forum gi President and Git Kumar Mutuwa Museum gi Director Mutuwa Bahadur
amasum intak convener Homen Thangzam Sangnaraba artist Thoidingzam Tombi Institute of Engineers India Manipur Center ki S Tampha amasum Kangla board ki members oriba Professor N Joy Kumar Singmanasu saruk yaki hari Mifam asina Raspberry ki matana kupna khanaraba matungda saruk yaki be expert singna sidokraba Manipur Raspberry edu Intaislogist natragana Archaeological Survey of India amasum UNESCO na pibu guidelines amasum ethics ki matungina hanagi leramba saktam amuk hanjin hanaba khangalamki ado thaba asi pangtokpana Manipur lengakpu lamjingnaba yauna mapung phaba development plan ama sem sanaba saknaraba professional conservation amasum pre-preparation experts sing tanagadabani loidana local experts sing tanabaga loidana Raspberry sigi hanadagi leijarakpa architectural design amadi cultural significance yauna puari weba masak singak senana experts sing tanagadabani haiba wafam sing phongdokna ramki ari Manipur Government Services Federation Khongjang pareng sangsilagani haina Chief Secretary da khankhre October 23 ki kuthra phawba black base thietkani November 3 da mass pen down strike chathagani duga Executive Council na lepagi matungina independent work strike changsingani All India State Government Employees Federation da affiliate toriba Manipur Government Services Federation MGS EFK Mekhaidigi Federation asina Manipur lenga ki employees singa masum pensioners singi da mak thengthang kyarak taduna lakpa demand sing khanana bagi da kyarak hanna appointment pibidura khanabina bahai jabada lenga ki Mekhaidigi thausarak tabadigi Federation asina bakal kyagi khongjang singchang sin bahora gani haina Chief Secretary da strike notice pisingre Garang Federation asigi General Secretary S Pravin Kumar Maitei ni khuyek pidru Chief Secretary da bisin ki basirol duda Federation asigi Mekhaidigi tha asigi kungatretegi horaga mathang thagi kunthra phawba black base thietlagani mathang thagi mari dana mass pen down gi strike ki khongjang sangsin gani aduga Federation gi Executive Council na lepagi matungina matam amadagi hekta hauraduna indifferent siswak jani hanisu phongdokre hari Myanmar lalhauba ani Assam Rifles na fari Myanmar based of Kuki lalhauba ani Sandal district ki sajik tampak manaki Indo Myanmar ngakhi paning digi Assam Rifles na phare hari phara lalhauba ani edu sakpi karong police station kusina khre hari Assam Rifles na fogolaba Myanmar based of lalhauba ani edu gi maming Several Style Private Khaigolen amasum Several Style Thangolen khawi hari makoi ani ma United Tribal Volunteer UTV ki Cadre sing hari Assam Rifles na thoki bi statement gi wapam paladuna pawsh na hai haukiba October 19 Assam Rifles na Sandal district ki sajik tampak manaki India mas Myanmar taina bangam kai paring operation ma dan hoba ani edu fort ki bani khongthang adu Indian Security Force na India Myanmar ngam kai paring da kulai pai bising lansilak pu thingna bala kholak pu khongthang ge saruga mo oina sadakhi bani haidi phongdorakli intelligence ki paw ma phangbari gi security force singna ba mi ani edu India gi ngam kai paring da lansilak thingai da pagat pagam ki haidi thagala ba mi ani edu sakpi karong police station da makata na thejin humjin na gi da makusna kri haidi Sandal district asi Myanmar ga ngam kai yamna nakna ba mapam oibana security operation gi weba mi yeng yamna sensitive oiba mapam am oiri mapung oina mapam asi lalauba singna ngam kai lansilak laga satharak ko thabak thoram kya digi section ningai oiri haidi Mamang na sa Myanmar based on Sin Kuki Liberation Army CKL ki Cadre sing security force na kulay ko na fort ki like rani Manipur housing thuli bi irang asita Myanmar de ginaro na sangsilak pa militant kya gi kut yoram bi have wapam thola pa galoy na security force na akan mamiyeng sang na lakli bani hanisu paw sida makata na phongdorakli motor pump thugai ba mari lainati sanalupa myam huran bikre Brojendro Thobal District Yeripok Police Station ki manung sa nalayo Yeripok Pesikul ki water supply scheme ki electric motor pump yekai thuwai ramba aduda makakari ga mahiram amataga mari lainadi amadi ngarang miyam na maki yung kay thuwai na mga takalambada na tana sanalo partial miyam amasu hurando na pobikri haina Brojendro na phongdorakli Pami singa Yeripok bamo lekay da unabigi thorama mada kaisam Brojendro na makata na hakibada Asid Haizin ba motor pump Fugairam li haidiba Taudu odu hirama mataga mari redi water supply scheme sari mafamasi makoi gi patale ni makoi na mapuni haiduna quarter case lainari bane housing su ko na injunction tawduna thamli bane amasum quarter case lairiba mafamasi da laiba water supply gi power house da sakangna singna acid hapsili haibi gi paw ama ngarang tai
amasum adubu yamna lebak thibri thawdo adugi karigumba evidence amata leitana lamgi mapuna tawbani haina ngarang mahaki yumda case ta sienri bami kharagi thawin sindagi maki yumna sanglak tuwai ekhaya lamba yamna lebak thibri maki yumgi thong thonau tv laptop desktop masingbu lupa lak tara mangarung gi mal sang sing thuwai namle masidana tana Graduate thamba sana mohor kungama palo mamadi maruki thamba sen oina lupa lak mangarom spubi khreina marak sitakli yeri pawba mo lekai de leba yum kaktana tana pesi de leba mahaki mayam basingna leiri ba yum thuwai bire hana dagi sukul dagi tanthokpi tuna awase tingkya pi tuna lakni ba phawba pena dana ngasi sumaki yam laba malsa sing manganduna awaba se thingpi ribasi thamoi sukna noiti maram asina water supply gi pochai amata thuan badana senari ba mioi sing athu da thidok tuna moral gi matu in action lokhat piu loina ma ki yung kai sing thugai dur mal sang ke amata thuan biram ba sial ma disana pu bi ki basida senari sing musu phabi dur ain go ba action lokhat piu haina su brajendro nama mari lena sing gi puning sing sinakli khud tha ki ba leite SDC office thawbal tha asigi kunga manga ge prinamad electronic media khana da khangabo apun mamaira pai bi lumna thatorak pa chirolamada SDC thawbal gi matak sirak liba maral singadu yumpham yauda maral sirak pani nupi da khud tha ki ba leite haina SDC thawbal office gi thatorak pa chirolamada hairi siolosina makhata na hai SDC thawbal gu yumpham yauda maral kya sirak liba pauk sing aduda maru oiba data hari wal office da runner oina aku global section mapan ginung tilpung mari tarakpa adu haida bahakna SDC thawal gi kar laklamlaga niyam gi wang mada form 10 non availability certificate yaudana death certificate ki order ama punampu hapu da sign taw haina sanglaki zero sin high form 10 si March English ngani kunga manga degi horaga DC thobal gi order matungina birth and death order da mandatory oiba document ama oina district asigi jurisdiction da sanaduna leiriba declaration ama nesu aduba masigi niyam wawda lesam latari haidi bimisa asina sign tawdaba yaro haiduna office da akan ba pressure piraki maduda SDC thobal ni yaki di haidi magi apamba du thungdaba degi latari ne SDC office ki decorum thugaiduna akan ba khon kya ma sizinaki masinadana latari na puraku document singadu executive magistrate ki mathau su pangthong liba on duty da liba SDC thawal atamdana thoi usitana selang silaki tungda office da gi mapal thoki baga sungtau tau da thabak nupi do khopak na thare haiduna latari na laramki asiguma latari na print amadi electronic media do SDC thawal bu yumpham yawdo maral kya ma sira khogoina batana tana miyam amadi thawal district da liba lup khara lana lamjingli hariba thakdok singa sigi CCTV footage su lairi haiduna SDC office thawal na laisram latari devi gi allegation singa su bu haksina lawi haina su sirolo sina haidi